ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯦꯝꯕꯤꯅ ꯋꯥꯈꯜ ꯇꯥꯍꯟꯕ ꯐꯥꯏꯕꯣꯛ ꯃꯆꯜ ꯃꯅꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯄꯥꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩ ꯃꯇꯣꯟꯗ "ꯍꯩ, ꯅꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯤ?" ꯂꯩꯃꯇꯣꯟ ꯏꯁꯧ ꯂꯥꯡꯂꯒ "ꯍꯪꯉꯛꯑꯗꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ꯫ ꯍꯪꯗ꯭ꯔꯗꯤ ꯅꯪꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯏꯁꯧ ꯂꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯏꯁꯧ ꯂꯥꯡꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯦ꯫ ꯍꯣ, ꯏꯁꯧꯗꯣ ꯂꯥꯡꯅꯅꯕꯗꯤ ꯅꯄꯥꯅ ꯆꯥꯅ ꯁꯤꯜꯂꯒ." "ꯏꯁ, ꯀꯝꯗꯧꯅ ꯑꯩꯅ ꯅꯪꯒꯤ ꯏꯁꯧ ꯂꯥꯡꯅꯅꯕ ꯁꯤꯜꯂꯤꯕ? ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯅꯆꯥꯅꯨꯄꯥꯗꯤ ꯈꯛꯇ ꯍꯪꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯃꯥꯟꯅꯕ ꯈꯣꯏꯗ ꯆꯠꯂꯦ ꯍꯥꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯂꯛꯏꯗꯨꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯣ, ꯐꯔꯦ ꯐꯔꯦ, ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯆꯥꯅꯨꯄꯥ ꯀꯗꯥꯏꯗ ꯆꯠꯂꯤ ꯀꯗꯥꯏꯗ ꯂꯩ ꯁꯨꯡꯍꯪ ꯍꯦꯛ ꯍꯪꯖꯔꯔꯣꯏ꯫ ꯍꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯍꯪꯉꯨ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯤ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯡꯈꯤꯒꯗꯕꯒꯤ ꯇꯥꯏꯞꯇ ꯀꯣꯏꯊꯤ ꯊꯤ꯫ ꯊꯤꯗ꯭ꯔꯗꯤ ꯀꯩꯅꯣ, ꯄꯥꯈꯠꯂꯤꯕꯅꯤꯅꯦ ꯌꯥꯝꯅ ꯇꯥꯡꯅ ꯍꯅꯨꯔꯝꯗꯥꯏꯗ ꯐꯪꯖꯕ ꯏꯆꯥꯗꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯗꯤ꯫ ꯍꯣ, ꯄꯥꯈꯠꯀꯅꯣ, ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯡꯉꯣꯏꯌꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤ꯫ ꯃꯥꯒꯤ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯤ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒ ꯌꯦꯡꯅꯔꯨꯔꯗꯤ ꯏꯆꯥꯅꯨꯄꯥꯕꯨ ꯃꯥꯟꯗ꯭ꯔꯦ, ꯏꯁꯨ ꯅꯨꯄꯥꯕꯨ ꯃꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯉꯟꯅ ꯌꯨꯝ ꯄꯥꯟꯁꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦ꯫ ꯅꯪꯅ ꯌꯨꯝ ꯉꯟꯅ ꯄꯥꯟꯁꯦ ꯍꯥꯏꯕ ꯌꯥꯔꯝꯃꯗꯤꯅꯦ ꯏꯆꯥ ꯃꯌꯥꯝ ꯄꯣꯛꯇꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯝꯃꯅꯤ꯫ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯗ꯫ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯆꯥꯁꯤꯡꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯅꯈ꯭ꯔꯦ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯤ ꯈꯣꯡꯅꯨꯡ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨꯗꯤ ꯀꯨꯏꯔꯔꯣꯏꯗ ꯏꯆꯥꯅꯨꯄꯥꯁꯨ ꯄꯥꯈꯪ ꯐꯥꯔꯛꯑꯅꯤꯗ꯫ ꯃꯥꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯆꯩꯁꯨ ꯄꯥꯏꯔꯒ ꯆꯠꯂꯅꯤ꯫ ꯍꯣ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯒꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯎꯔꯒ ꯄꯥꯛꯄꯅ "ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ?" "ꯍꯣꯏ ꯄꯥꯕꯨꯡ, ꯍꯜꯂꯛꯑꯦ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯅꯨꯕꯒꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯛꯅꯔꯛꯏꯕ." "ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯕꯅꯤ." "ꯑꯗꯨꯅꯦ, ꯏꯆꯥꯁꯤꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯔꯤꯅꯤ." "ꯄꯥꯕꯨꯡ, ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯂꯩꯕꯤꯌꯣ." "ꯀꯩꯅꯣ, ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯅꯦ ꯂꯩꯕꯗ ꯉꯥꯏꯔꯤꯕꯗꯨꯕ? ꯌꯥꯗ꯭ꯔꯦꯕ, ꯑꯍꯟꯕ ꯑꯃꯃꯨꯛ ꯂꯩꯕꯤꯌꯣꯕ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯆꯥꯒꯤꯕꯨ ꯑꯃꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ." ꯄꯥꯛꯄ ꯑꯃꯗꯤ ꯂꯩꯃꯇꯣꯟꯗ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ, ꯃꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯩꯕꯤꯗꯨꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯇꯨꯅ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯥꯛꯄꯒ ꯂꯩꯃꯇꯣꯟꯒꯗꯤ ꯌꯥꯝꯅ ꯍꯟꯅꯨꯔꯝꯃꯤ꯫ ꯄꯥꯛꯄꯅ "ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯄꯨꯔꯛꯀꯗꯕꯅꯣ?" "ꯑꯁ ꯄꯥꯕꯨꯡ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ, ꯀꯣꯏꯕ ꯐꯥꯎꯕ ꯀꯣꯏꯗ꯭ꯔꯤ." "ꯍꯩꯃꯥ, ꯀꯩꯗꯧꯕꯒꯤ ꯀꯣꯏꯗ꯭ꯔꯤꯕ? ꯀꯣꯏꯔꯣꯗꯅ." "ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤꯁꯤꯕꯣ? ꯆꯍꯤ 10 ꯐꯥꯎꯕ ꯁꯨꯗ꯭ꯔꯤ." "ꯁꯨꯗ꯭ꯔꯁꯨ ꯄꯥꯜꯂꯣ, ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯕꯗꯨ ꯄꯥꯝꯃꯤ." "ꯅꯆꯥꯅ ꯄꯥꯕꯨꯡꯒꯤ ꯑꯃꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯄꯦꯟꯗ꯭ꯔꯕ꯭ꯔꯣ?" ꯂꯩꯃꯇꯣꯟꯅ "ꯑꯗꯨꯒꯤ ꯅꯠꯇꯦꯅꯦꯍꯦ, ꯏꯆꯥꯒ ꯏꯃꯧꯅ ꯇꯧꯕ ꯁꯦꯕꯥꯗꯤ ꯈꯦꯠꯅꯩ꯫ ꯑꯗꯨꯒꯤꯅꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ, ꯅꯪ ꯌꯨꯝ ꯄꯥꯟꯅꯅꯕ ꯇꯧꯔꯣ, ꯑꯩꯒ ꯅꯄꯥꯕꯨꯡꯒ ꯂꯩꯔꯤꯉꯩ." "ꯑꯗꯨꯅꯤ ꯕꯨꯡ, ꯅꯃꯥꯒ ꯑꯩꯒ ꯂꯩꯔꯤꯉꯩꯗ ꯅꯪ ꯌꯨꯝ ꯄꯥꯜꯂꯣ꯫ ꯏꯆꯥꯅ ꯂꯨꯍꯣꯡꯕꯗꯣ ꯑꯩꯒ ꯅꯃꯥꯒꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ." ꯊꯣꯏꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ "ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯌꯦꯡꯗꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯔꯒꯦ." "ꯍꯧꯔꯣ ꯍꯧꯔꯣ, ꯅꯪꯗꯤꯅꯦ ꯅꯌꯨꯝ ꯉꯟꯅ ꯄꯥꯟꯗꯨꯅ ꯅꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯎ꯫ ꯑꯗꯨꯅꯤ, ꯅꯪꯗꯤ ꯑꯩꯒ ꯅꯃꯥꯒꯨꯝꯅ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯒꯅꯨ, ꯉꯟꯅ ꯄꯥꯜꯂꯒ ꯅꯆꯥ ꯃꯌꯥꯝ ꯄꯣꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ." ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯃꯥ ꯃꯄꯥꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯄꯥꯜꯂꯒꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯨꯄꯤ ꯁꯨꯝ ꯊꯤꯔꯛꯄꯗ ꯊꯥꯕꯜꯂꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯊꯥꯕꯜꯂꯩꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯅꯁꯨ ꯊꯣꯏꯕꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ "ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯔꯤꯗꯣ? ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯐꯥꯎꯕ ꯀꯨꯏꯗ꯭ꯔꯤ." "ꯅꯪꯁꯨ ꯈꯪꯉꯤ ꯎꯔꯤꯗꯨꯅꯤ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯌꯥꯝ ꯍꯟꯅꯨꯔꯦ ꯍꯥꯏꯕ, ꯃꯈꯣꯏꯅ ꯂꯨꯍꯣꯡꯅꯕ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯑꯦ꯫
ꯑꯩꯁꯨ ꯂꯨꯍꯣꯡꯕꯕꯨꯗꯤ ꯄꯥꯝꯗ꯭ꯔꯤꯕꯅꯤ. ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ. ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯈꯤꯇꯪ ꯀꯨꯏꯒꯗꯕ ꯃꯥꯜꯂꯤ. ꯅꯣꯏ ꯇꯥꯆꯧꯗꯣ ꯁꯠ ꯃꯌꯨꯝ ꯄꯥꯜꯍꯜꯂꯣ. ꯃꯥ ꯄꯥꯜꯂꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯄꯥꯟꯕ ꯌꯥꯔꯦꯗꯅ. ꯍꯣꯏ, ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯗꯨꯗ ꯍꯦꯛꯇ ꯇꯛꯁꯤꯜꯂꯒꯦ. ꯇꯛꯁꯤꯜꯂꯨ. ꯑꯩꯈꯣꯏ ꯑꯅꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯌꯨꯝ ꯄꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯌꯦꯡꯉꯒꯦ. ꯏꯅꯝꯃꯗꯨꯅꯗꯤ ꯌꯨꯝ ꯄꯥꯜꯂꯁꯦ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯥꯗꯕꯅꯤ. ꯅꯣꯏ ꯇꯥꯆꯧꯗꯤ ꯀꯩꯗꯧꯕꯒꯤ ꯌꯥꯗ꯭ꯔꯤꯕ? ꯈꯪꯗꯦꯗ, ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ? ꯍꯜꯂꯁꯤꯔꯥ? ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯎꯔꯗꯤ ꯑꯃꯨꯛ ꯉꯥꯡꯉꯛꯑꯅꯤ. ꯍꯜꯂꯁꯤ. ꯑꯁꯣꯝꯗꯅ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯅꯨꯄꯥ ꯄꯥꯛꯄꯗ, ꯏꯆꯥ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯤ ꯀꯣꯏꯔꯕ ꯃꯥꯜꯂꯤ. ꯃꯤꯅ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏ. ꯐꯔꯦꯗ, ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯅꯕ ꯑꯃꯨꯛ ꯇꯛꯁꯤꯜꯂꯁꯤ. ꯇꯛꯁꯤꯜꯂꯁꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯧ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯇꯥꯔꯦ. ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯁꯨ ꯍꯜꯂꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯎꯕꯗ ꯄꯥꯛꯄꯅ, "ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯏꯍꯦ. ꯉꯁꯤꯁꯨ ꯅꯨꯄꯤꯗꯨꯒ ꯎꯅꯕ ꯆꯠꯂꯨꯕ ꯃꯥꯜꯂꯤ." ꯆꯠꯄ ꯃꯥꯜꯂꯤ. ꯆꯠꯁꯅꯨ, ꯅꯨꯄꯤꯗꯣ ꯈꯔ ꯊꯨꯅ ꯄꯨꯔꯛꯅꯕ. ꯀꯩꯅꯣ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯈꯤꯗꯕꯒꯨꯝꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ? ꯏꯁ, ꯅꯪꯕꯨ ꯌꯦꯡꯕꯒ ꯌꯥꯗ꯭ꯔꯕꯔꯣ? ꯌꯥꯏꯗ, ꯑꯗꯨꯗ ꯅꯣꯏꯅ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯨ ꯂꯩꯔꯦ ꯍꯥꯏ. ꯅꯨꯄꯤꯗꯣ ꯄꯨꯔꯛꯑꯣꯗꯅ, ꯑꯩꯒ ꯅꯄꯥꯕꯨꯡꯒꯅ ꯁꯤꯗ꯭ꯔꯤꯉꯩꯗ. ꯑꯁ, ꯍꯅꯨꯕꯒ ꯍꯅꯨꯕꯤꯒꯒꯤ ꯃꯆꯥ ꯑꯣꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯃꯤ. ꯃꯤ ꯃꯕꯨꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ. ꯑꯗꯨꯒ ꯃꯥꯗꯣ ꯀꯃꯥꯏꯅ ꯄꯨꯔꯛꯑꯣ ꯍꯥꯏꯅꯣ? ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯝ ꯄꯨꯔꯛꯑꯣ. ꯆꯦꯟꯕꯨ ꯆꯦꯜꯂꯕꯅꯤꯅꯦ, ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ. ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯑꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯏꯟꯊꯣꯔꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯈꯣꯏ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯒ ꯂꯣꯏꯔꯦ. ꯑꯁ, ꯃꯃꯥ ꯃꯄꯥꯅ ꯏꯟꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕꯒꯨꯝꯅ ꯈꯜꯂꯤꯅꯦ. ꯃꯤꯁꯨ ꯃꯃꯥ ꯃꯄꯥꯗꯨ ꯅꯨꯡꯁꯤꯔꯤꯅꯤ. ꯀꯅꯥꯅ ꯃꯃꯥ ꯃꯄꯥꯅ ꯏꯟꯊꯣꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯤ. ꯐꯔꯦ, ꯃꯥꯒꯤ ꯃꯕꯨꯡꯗꯣ ꯃꯌꯨꯝ ꯄꯥꯟꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯩꯅꯁꯨ ꯐꯅ ꯌꯥꯅꯅꯕꯗꯤ ꯀꯟꯅ ꯇꯛꯁꯤꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯔꯛꯇꯦ. ꯃꯕꯨꯡ ꯑꯃ ꯂꯩꯕꯗꯣ, ꯃꯥ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤꯁꯅꯨ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯃꯕꯨꯡ ꯑꯗꯨ ꯇꯛꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯦ. ꯍꯣꯏ, ꯑꯩꯅ ꯌꯨꯝ ꯉꯟꯅ ꯑꯃꯗꯤ ꯊꯦꯡꯅ ꯄꯥꯟꯕ ꯃꯕꯨꯡꯒꯤ ꯈꯨꯠꯇ ꯂꯩ. ꯑꯁꯣꯝꯗꯁꯨ ꯊꯥꯕꯜ ꯂꯩ. ꯃꯄꯥ ꯄꯤꯁꯛꯅ, "ꯕꯦꯝꯃ, ꯅꯪ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯔꯕꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯈꯤꯔꯣꯏꯀꯣ. ꯅꯕꯨꯡ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤꯁꯅꯨ." "ꯍꯣꯏ ꯄꯥꯕꯨꯡ, ꯄꯥꯟꯈꯤꯔꯣꯏꯌꯦ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯅꯤ, ꯅꯪꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ." "ꯏꯕꯨꯡꯗꯤ ꯄꯥꯕꯨꯡ?" "ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ. ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯒꯤ ꯆꯔꯥ ꯋꯥꯟꯈꯤꯕꯅꯤ." "ꯑꯗꯣ ꯄꯥꯕꯨꯡ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ. ꯑꯍꯥꯎꯕ ꯆꯥꯗꯕ ꯀꯨꯏꯔꯦꯕ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯥꯁꯤ. ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯌꯥꯎꯕꯅꯤ. ꯀꯣꯟꯅꯒꯗ꯭ꯔꯥ ꯈꯪꯗꯦ. ꯁꯦ ꯂꯧ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯨꯔꯣ." "ꯊꯥꯕꯜꯂꯩ, ꯃꯄꯥꯅ ꯄꯤꯕ ꯁꯦꯜꯗꯨ ꯂꯧꯗꯨꯅ." "ꯀꯣꯟꯅꯅꯤꯗ ꯄꯥꯕꯨꯡ, ꯂꯦꯝꯕꯨ ꯂꯦꯝꯃꯛꯑꯅꯤ." "ꯂꯦꯝꯃꯛꯑꯗꯤ ꯊꯝꯖꯤꯜꯂꯨ, ꯆꯦꯡ ꯋꯥꯅꯅꯕ." ꯊꯥꯕꯜꯂꯩ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯕꯨꯡꯅ, "ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ?" "ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯣ ꯇꯥꯆꯧ, ꯍꯣꯔꯦꯟꯗꯤ ꯉꯥ ꯆꯥꯁꯦ. ꯄꯩꯁꯥꯁꯨ ꯄꯥꯕꯨꯡꯅ ꯄꯤꯔꯛꯑꯦ. ꯇꯨ, ꯇꯥꯆꯧꯅ ꯆꯠꯂꯒ ꯂꯩꯔꯨꯔꯣ." "ꯍꯣꯏ ꯂꯩꯔꯨꯔꯒꯦ. ꯑꯩꯁꯨ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ." "ꯄꯥꯕꯨꯡꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯄꯤꯔꯝꯃꯤꯕꯅꯣ?" "ꯈꯪꯗꯤꯌꯦ. ꯑꯩꯅ ꯉꯁꯤ ꯉꯥ ꯆꯥꯁꯦ ꯍꯥꯏꯕꯗ ꯄꯤꯔꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯅ ꯃꯕꯨꯡꯗ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯒꯤ ꯃꯕꯨꯡꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ, "ꯊꯥꯕꯜꯂꯩ, ꯅꯕꯨꯡꯁꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ. ꯑꯩꯈꯣꯏꯅꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ?" "ꯑꯩꯗꯤ ꯃꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯗꯒꯤ ꯈꯪꯉꯕꯅꯤ." "ꯈꯪꯂꯝꯕꯗꯨꯅꯕꯨ ꯐꯔꯕꯅꯤ. ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣꯕ? ꯁꯣꯝꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯇꯛꯄꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ. ꯌꯨꯝꯗ ꯐꯥꯎꯕ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ." "ꯑꯁ, ꯑꯩꯗꯤ ꯌꯨꯝꯗꯤ ꯄꯥꯅꯤꯡꯗ꯭ꯔꯤꯕꯅꯤ. ꯆꯍꯤ 10 ꯐꯥꯎꯕ ꯐꯥꯗ꯭ꯔꯤ. ꯑꯗꯨꯒ ꯅꯪꯁꯨ ꯆꯍꯤ 10 ꯐꯥꯎꯕ ꯐꯥꯔꯝꯈꯤꯔꯣꯏ." "ꯑꯗꯨꯕꯨꯗꯤ ꯐꯥꯗ꯭ꯔꯤꯗ. ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯗꯤ ꯐꯥꯔꯅꯤ. ꯑꯗꯣ ꯌꯥꯔꯣꯕ. ꯑꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ." "ꯑꯁ, ꯑꯩꯕꯨ ꯆꯍꯤ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯗ꯭ꯔꯣ?" "ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯤ ꯄꯥꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ. ꯅꯪꯅ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯁꯦꯕꯥ ꯇꯧꯕ ꯇꯟꯕꯒꯤꯔꯣ?" "ꯑꯁ, ꯑꯗꯨꯒꯤ ꯅꯠꯇꯦ. ꯃꯇꯝ ꯈꯔ ꯀꯨꯏꯅ
ꯂꯩꯁꯥ ꯇꯝꯅꯤꯡꯕꯒꯤꯅꯤ ꯀꯩꯝꯇ ꯋꯥꯒꯅꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯜꯂꯣꯏ ꯆꯥꯛ ꯊꯣꯡꯅꯅꯕ ꯃꯤ ꯊꯝꯁꯦ ꯍꯥꯏꯔꯁꯨ ꯊꯝꯃꯗꯣꯏꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯦ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯕꯗꯤ ꯄꯥꯕꯨꯡꯅ ꯆꯍꯤ 4-5 ꯉꯥꯏꯌꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯆꯦꯜꯂꯁꯦ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯦꯡꯕꯒꯤꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯊꯥꯕꯂꯩꯒꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯛꯄꯒ ꯂꯩꯃꯇꯣꯟꯒꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯄꯥꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯗ ꯑꯩꯗꯤ ꯏꯃꯧ ꯅꯨꯄꯤ ꯎꯕ ꯐꯪꯗꯅ ꯁꯤꯔꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧ ꯎꯕꯗꯤ ꯐꯪꯂꯦꯗꯅ ꯂꯩꯃꯇꯣꯟꯁꯨ ꯍꯔꯥꯎꯅ ꯍꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯣ ꯅꯨꯄꯥ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯁꯤ ꯍꯣꯏ ꯍꯣꯡꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯃꯧꯒꯤ ꯑꯎꯟꯄꯣꯠ ꯂꯩꯅꯅꯕ ꯁꯦꯜꯁꯨ ꯃꯌꯥꯝ ꯄꯤꯁꯤ ꯑꯁꯨꯝꯅ ꯊꯥꯕꯂꯩꯒ ꯊꯣꯏꯕꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥꯕꯂꯩ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯨ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯕꯂꯩꯒꯤ ꯁꯦꯕꯥꯗ ꯄꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯇꯣꯟ ꯀꯞꯂꯒ ꯏꯃꯧꯒꯤ ꯁꯦꯕꯥ ꯑꯁꯤꯗꯤ ꯏꯅꯦꯝꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈ꯭ꯔꯦ ꯏꯃꯧꯒꯨꯝꯕꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯇꯥꯡꯕꯤꯅꯤ ꯏꯃꯥ ꯑꯩꯒꯤꯗꯤ ꯑꯄꯣꯛꯄ ꯏꯃꯥꯗꯣ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯕꯨ ꯑꯄꯣꯛꯄ ꯏꯃꯥꯒꯨꯝꯅ ꯈꯟꯗꯨꯅ ꯁꯦꯕꯥ ꯇꯧꯖꯕꯅꯤ ꯏꯃꯥꯅꯁꯨ ꯅꯃꯧꯒꯤ ꯁꯦꯕꯥꯁꯤ ꯄꯦꯟꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯩꯒꯤꯁꯨꯅꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯦ ꯑꯗꯨꯅ ꯏꯃꯧꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯨꯝꯅꯅꯦ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯪꯁꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯏꯃꯥꯗꯤ ꯊꯥꯖꯗ꯭ꯔꯦ ꯏꯃꯥ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯏꯃꯥꯒꯤꯗꯃꯛꯇ ꯅꯃꯧ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯃꯧ ꯂꯩꯔꯤꯉꯩꯗ ꯏꯃꯥꯕꯨ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯨꯟꯗꯨꯅ ꯄꯨꯕ ꯌꯥꯔꯣꯏ ꯏꯃꯧꯒꯤ ꯊꯧꯅꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯏꯃꯥ ꯈꯛꯇ ꯂꯥꯏꯕꯛ ꯐꯕ ꯅꯠꯇꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯤꯕꯖꯥꯠꯅꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯏꯅꯦꯝꯄꯣꯏ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ ꯍꯣꯏ ꯆꯠꯂꯨ ꯅꯄꯥꯝꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯝꯂꯅꯤ ꯌꯨꯝ ꯅꯛꯅ ꯂꯩꯔꯒ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅꯅꯦ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯋꯥꯔꯧꯔꯝꯃꯅꯤ ꯍꯣꯏ ꯃꯥ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯀꯨꯏꯔꯛꯑꯣꯏ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕ ꯈꯛꯇ ꯍꯪꯂꯛꯑꯒ ꯑꯗꯨꯝ ꯍꯜꯂꯛꯑꯗꯕꯅꯤ ꯀꯔꯤꯒꯤ ꯑꯅꯥꯕ ꯈꯛꯇ ꯍꯪꯉꯒ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥꯒꯗꯣ ꯇꯧꯕꯤꯗꯨꯅ ꯍꯜꯂꯛꯎ ꯌꯨꯝ ꯅꯛꯅ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯄꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯅꯄꯥꯝꯗ ꯆꯠꯄꯁꯨ ꯐꯪꯖꯗ꯭ꯔꯕꯅꯤ ꯏꯃꯥ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤꯗꯃꯛꯇꯗꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯏꯅꯝꯃ ꯂꯩꯔꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯏꯃꯨꯡ ꯆꯪꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯕꯂꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯝꯗ ꯃꯄꯥ ꯄꯤꯁꯛꯀꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯝꯃꯤ ꯄꯥꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯅꯃꯧ ꯅꯨꯄꯤꯗꯤ ꯃꯄꯥ ꯄꯤꯁꯛꯇꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯈꯤꯕꯅꯤ ꯑꯣ ꯀꯌꯥꯝ ꯉꯝꯗꯕꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏꯅ ꯍꯪꯕ ꯆꯠꯀꯗꯕꯁꯨ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯕꯅꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯁꯨ ꯀꯩꯊꯦꯜꯗ ꯆꯠꯄꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯅ ꯑꯁ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯒꯥꯁꯦ ꯌꯥꯝ ꯇꯥꯡꯈꯠꯂꯛꯑꯦꯕꯣ ꯀꯔꯤ ꯂꯩꯔꯛꯄꯅꯣꯅꯦ ꯉꯥꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯒ ꯂꯩꯔꯛꯄꯅꯤ ꯅꯃꯧ ꯅꯨꯄꯤꯗꯤ ꯄꯥꯕ ꯂꯩꯃꯇꯣꯟꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯃꯥꯗꯤ ꯃꯄꯥꯕꯨꯡꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯆꯠꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯠꯂꯨꯗꯨꯅ ꯅꯀꯨꯕꯣꯛꯇꯣ ꯀꯌꯥꯝ ꯉꯝꯗꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯍꯪꯉꯨꯗꯅ ꯑꯗꯨꯅꯦ ꯆꯠꯂꯨ ꯁꯦꯜ ꯅꯨꯡꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯕ꯭ꯔꯥ ꯍꯪꯉꯨ ꯂꯩꯔꯕꯗꯤꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯏꯃꯨꯡꯗ ꯊꯝꯂꯨꯔꯕ ꯃꯇꯨꯡꯗ ꯆꯠꯂꯨꯔꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯊꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯀꯨꯕꯣꯛ ꯈꯣꯏꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯝꯃꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯂꯩꯁꯨ ꯃꯆꯥꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯃ ꯄꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯃꯀꯨꯕꯣꯛꯀ ꯃꯅꯦꯝꯒꯗꯤ ꯑꯍꯜꯒꯤ ꯂꯩꯅꯥ ꯅꯥꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯅꯤ ꯃꯁꯨ ꯅꯨꯄꯥ ꯑꯅꯤꯁꯦ ꯃꯁꯛ ꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯔꯝꯕꯗꯨꯅ ꯑꯍꯜꯅꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯆꯞ ꯃꯥꯟꯅꯕꯒꯤ ꯃꯆꯥꯒꯤ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯦꯅꯦ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ ꯃꯁꯛꯅꯤꯅ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯪꯗꯤ ꯅꯨꯡꯇꯤꯒꯤ ꯁꯦꯟꯅꯔꯕꯅꯤꯅ ꯈꯪꯉꯝꯒꯅꯤ ꯈꯔ ꯆꯥꯎꯔꯛꯂꯕꯗꯤ ꯃꯁꯛ ꯈꯪꯅꯕ ꯃꯌꯥꯝꯕꯁꯦ ꯃꯁꯝ ꯑꯉꯥꯡꯕ ꯃꯆꯨ ꯁꯪꯕꯤꯔꯁꯤ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯁꯨ ꯀꯨꯏꯔꯒ ꯃꯁꯛ ꯈꯦꯠꯅꯕ ꯈꯪꯉꯛꯀꯅꯤ ꯑꯩꯗꯤ ꯈꯪꯒꯗꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯑꯁꯨꯛ ꯃꯁꯛ ꯃꯥꯟꯅꯕꯁꯤꯕꯨ ꯌꯥꯔꯦ ꯉꯥꯡꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ
ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯃꯁꯛ ꯈꯦꯠꯅꯕ ꯈꯪꯅꯅꯕ ꯁꯦꯟꯅꯔꯝꯃꯣ ꯑꯩ ꯑꯉꯥꯡꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯕꯁꯤ ꯁꯨꯔꯨꯈꯤꯒꯦ ꯑꯩꯅ ꯑꯉꯥꯡꯒꯤ ꯐꯤꯒꯨꯝꯕ ꯁꯨꯅꯅꯕ ꯃꯤ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ ꯍꯩꯃꯥ ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯐꯥꯎꯕ ꯁꯨꯅꯅꯕ ꯃꯤ ꯊꯝꯂꯕꯗꯤ ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯣꯏ ꯍꯣꯏ ꯁꯨꯔꯣ ꯑꯩꯅꯦ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯌꯦꯡꯉꯝꯃꯒꯦ ꯊꯥꯕꯂꯩ ꯍꯣꯏ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯨꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯊꯥꯕꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨꯁꯨ ꯆꯥꯎꯔꯛꯂꯝꯃꯤ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩ ꯃꯤꯃꯥꯡꯗ ꯆꯣꯞꯀꯗꯧꯔꯤ ꯃꯈꯣꯏꯅ ꯀꯩꯗꯧꯔꯝꯃꯒꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯈꯣꯏꯅ ꯃꯤꯒꯤ ꯌꯨ ꯍꯨꯔꯥꯜꯂꯒ ꯊꯛꯑꯝꯃꯦ ꯍꯥꯏꯅꯤ ꯀꯗꯥꯏ ꯂꯩ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯃꯣꯏ ꯑꯅꯤꯗꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯇꯨꯝꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯨ ꯊꯛꯄꯒꯤ ꯃꯀꯣꯛ ꯆꯤꯛꯇꯨꯅ ꯇꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯦꯔꯥꯗ ꯀꯔꯤꯅꯣ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ ꯍꯧꯖꯤꯛꯇ ꯌꯨ ꯊꯛꯄ ꯍꯧꯔꯗꯤ ꯍꯌꯦꯡꯋꯥꯏ ꯄꯥꯈꯪꯒ ꯐꯥꯔꯛꯑꯗꯤ ꯌꯨꯔꯥꯏ ꯆꯨꯗꯅ ꯁꯤꯔꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯒꯤ ꯐꯨꯕ ꯍꯧꯔꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯧꯊꯣꯔꯛꯑꯣ ꯊꯥꯕꯂꯩ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯅꯄꯥꯅ ꯂꯥꯛꯑꯣꯌꯦ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯣꯌꯥꯅ ꯑꯁ ꯏꯃꯥ ꯀꯣꯛ ꯆꯤꯛꯑꯦ ꯍꯧꯒꯠꯄ ꯉꯝꯃꯣꯏꯌꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯣꯌꯨꯝꯕꯅꯁꯨ ꯏꯃꯥ ꯑꯩꯁꯨ ꯍꯧꯒꯠꯄ ꯉꯝꯃꯣꯏ ꯀꯣꯛ ꯆꯤꯛꯑꯦ ꯆꯤꯛꯑꯝꯒꯅꯤꯌꯦ ꯌꯨ ꯊꯛꯑꯕꯅꯤꯅ ꯑꯁ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯌꯨꯅꯣ ꯃꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯥꯟꯅꯕꯒꯤ ꯀꯣꯛ ꯆꯤꯛꯄꯁꯤꯕꯨ ꯌꯨꯅꯝ ꯅꯝꯂꯒ ꯊꯛꯇꯦ ꯀꯥꯏꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯄꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯁꯠ ꯍꯧꯒꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯄꯥꯅ ꯐꯨꯖꯔꯛꯆꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯣꯌꯨꯝꯕꯅ ꯑꯁ ꯇꯥꯆꯧ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯄꯥꯕꯨꯡꯅꯁꯨ ꯈꯪꯈ꯭ꯔꯦ ꯍꯥꯏꯌꯦ ꯌꯥꯝ ꯀꯤꯕꯩ ꯋꯥꯅꯤꯅꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯨꯕ ꯉꯝꯃꯣꯏ ꯑꯁ ꯑꯩꯗꯤ ꯀꯤ ꯆꯩ ꯆꯥꯕ ꯉꯝꯃꯣꯏ ꯍꯦꯔꯥ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯅꯪꯁꯨ ꯊꯛꯑꯝꯗꯥꯏꯗꯗꯤ ꯄꯥꯕꯨꯡ ꯀꯤꯕꯒ ꯑꯝꯇ ꯅꯤꯡꯁꯤꯡꯗꯦꯅꯦ ꯑꯩꯗꯤ ꯄꯥꯕꯨꯡ ꯈꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯍꯣ ꯃꯗꯨꯕꯨꯗꯤꯅꯦ ꯍꯅꯨꯕ ꯀꯣꯛꯇꯥꯡꯕ ꯌꯥꯏꯃꯗꯣ ꯃꯗꯨꯅ ꯑꯃꯨꯛ ꯍꯦꯛ ꯎꯔꯕ ꯄꯥꯕꯨꯡꯗꯅꯦ ꯁꯣꯏꯗꯅ ꯈꯪꯒꯗꯕꯅꯤ ꯑꯣ ꯉꯁꯥꯏꯗꯣ ꯃꯥꯅ ꯎꯈꯤꯕꯅꯤ ꯄꯥꯕꯨꯡꯅ ꯈꯪꯉꯝꯃꯤꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯍꯅꯨꯕꯗꯣ ꯀꯣꯛ ꯁꯤꯒꯦꯗꯤ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯁꯦꯟꯅꯅꯕ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯛꯑꯣ ꯄꯥꯕꯨꯡꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨ ꯆꯠꯂꯨꯔꯁꯤ ꯇꯥꯆꯧ ꯑꯩꯗꯤ ꯀꯤꯖꯩꯌꯦꯕ ꯑꯁ ꯑꯩ ꯂꯩꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯈꯨꯝꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯃꯤꯒꯤ ꯌꯨ ꯍꯨꯔꯥꯜꯂꯒ ꯊꯛꯏꯁꯦ ꯄꯥꯕꯨꯡ ꯍꯨꯔꯥꯜꯂꯒ ꯊꯛꯄ ꯅꯠꯇꯦ ꯉꯁꯥꯏ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯥꯟꯅꯕꯗꯨꯗ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯒꯤ ꯃꯤꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯨꯗꯣ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯗ ꯈꯟꯗꯨꯅ ꯈꯪꯗꯕꯗꯒꯤ ꯊꯛꯄꯅꯤ ꯅꯆꯤꯟ ꯊꯤꯒꯅꯨꯅꯦ ꯅꯣꯏ ꯏꯄꯨ ꯌꯥꯏꯃꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤ ꯑꯁ ꯄꯥꯕꯨꯡ ꯃꯗꯨꯒꯤ ꯍꯅꯨꯕ ꯀꯣꯛꯇꯥꯡꯕꯗꯣ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯂꯧꯔꯨꯅꯨ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯍꯩ ꯀꯃꯥꯏꯅ ꯍꯅꯨꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯄꯥꯕꯨꯡ ꯍꯅꯨꯕꯗꯣ ꯍꯅꯨꯔꯕꯒꯤ ꯃꯃꯤꯠꯇꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯄꯥꯕꯨꯡꯁꯨ ꯅꯃꯤꯠꯅ ꯎꯗ꯭ꯔꯗꯤ ꯃꯤꯅ ꯍꯥꯏꯕ ꯊꯥꯖꯕꯤꯔꯨꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯂꯣꯌꯨꯝꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯊꯣꯏꯕꯅ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯂꯥꯜꯂꯦ ꯈꯣꯠꯂꯦꯗꯤ ꯍꯥꯏꯗꯅ ꯃꯤ ꯍꯅꯨꯕ ꯑꯗꯨꯕꯨ ꯃꯆꯤꯟ ꯊꯤꯕꯅꯤ ꯍꯥꯏꯖꯤꯜꯂꯤꯁꯤꯕꯣ ꯇꯥꯆꯧꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯌꯥꯝ ꯍꯩꯅꯦ ꯍꯩꯕꯅꯤ ꯅꯪꯁꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯇꯝꯁꯤꯜꯂꯨ ꯇꯝꯕꯨ ꯇꯝꯂꯕꯗꯤ ꯀꯥꯟꯅꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯅꯪꯁꯦ ꯏꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯌꯥꯗꯦ ꯏꯄꯪ ꯄꯪꯉꯤ ꯑꯁ ꯇꯝꯗ꯭ꯔꯁꯨ ꯇꯥꯆꯧꯒꯤ ꯇꯨꯡꯕꯨ ꯏꯜꯂꯕꯗꯤ ꯇꯞꯅ ꯇꯞꯅ ꯍꯩꯔꯛꯀꯅꯤ ꯑꯩ ꯀꯣꯛ ꯆꯤꯛꯄ ꯐꯠꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦ ꯑꯩꯉꯣꯟꯗ ꯋꯥꯝꯇ ꯉꯥꯡꯒꯅꯨꯀꯣ ꯂꯣꯌꯨꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯂꯣꯌꯥꯅ ꯂꯣꯌꯨꯝꯕ ꯏꯃꯥꯗꯒꯤ ꯁꯦꯜꯂꯧ ꯍꯥꯏꯕꯗꯣ ꯂꯧꯈ꯭ꯔꯕꯣ ꯂꯧꯔꯛꯑꯦ ꯀꯗꯥꯏ ꯄꯤꯔꯣ ꯗꯨꯀꯥꯟꯗꯒꯤ ꯆꯨꯔꯨꯞ ꯂꯩꯔꯨꯁꯦ ꯑꯗꯣ ꯃꯤꯅ ꯑꯃꯨꯛ ꯈꯪꯉꯛꯀꯅꯤ ꯃꯤꯒꯤꯅꯦ ꯍꯥꯏꯔꯒ ꯂꯩꯌꯨ ꯑꯁ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯗꯨꯀꯥꯟ ꯆꯪꯗꯨꯅ ꯆꯨꯔꯨꯞ ꯂꯩꯔꯝꯃꯤ ꯃꯥꯅ ꯆꯨꯔꯨꯞ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯌꯥꯏꯃ ꯍꯥꯏꯕ ꯍꯅꯨꯕꯗꯨꯁꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯂꯣꯌꯥꯅ ꯆꯨꯔꯨꯞ ꯂꯩꯕ ꯎꯕꯗ ꯌꯥꯏꯃꯅ ꯏꯕꯨꯡꯉꯣ ꯂꯣꯌꯥ ꯅꯪꯅ ꯆꯨꯔꯨꯞ ꯂꯩꯔꯤꯗꯨꯕꯨ ꯀꯅꯥꯒꯤꯅꯣ ꯂꯣꯌꯥ ꯄꯥꯈꯠꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯅꯦ ꯑꯦ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯆꯨꯔꯨꯞꯁꯨ ꯊꯛꯇꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯅꯠꯇꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯆꯨꯔꯨꯞ ꯑꯗꯨ ꯁꯠ ꯂꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯃꯅ ꯃꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯏꯕꯣꯛꯁꯤ ꯌꯥꯝꯅ ꯂꯝ ꯍꯦꯟꯕꯅꯤ꯫ ꯆꯨꯔꯨꯞꯁꯤꯁꯨ ꯃꯣꯏꯒꯤ ꯊꯛꯅꯅꯕ ꯂꯩꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕꯅꯤ꯫ ꯃꯄꯥ ꯆꯨꯔꯨꯞꯁꯨ ꯊꯛꯇꯕ ꯃꯄꯥꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯈꯪꯅꯤꯗꯅ ꯃꯄꯥꯗ ꯍꯥꯏꯗꯣꯛꯀꯦ꯫ ꯑꯁꯣꯝꯗꯅ ꯂꯣꯌꯨꯝꯕꯅ ꯑꯁ ꯇꯥꯆꯧ, ꯃꯗꯨꯒꯤ ꯍꯅꯨꯕꯗꯨꯅ ꯑꯃꯨꯛ ꯎꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯇꯧꯒꯦꯁꯦ, ꯊꯛꯇ ꯊꯛꯆꯤꯜꯂꯣ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯌꯥꯝꯕꯅ ꯄꯤꯔꯛꯄ ꯆꯨꯔꯨꯞꯇꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯌꯥꯏꯃ ꯊꯣꯏꯕ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯊꯣꯏꯕ, ꯅꯪꯕꯨ ꯆꯨꯔꯨꯞ ꯊꯛꯄ꯭ꯔꯅꯦ? ꯀꯗꯥꯏꯗꯒꯤ ꯆꯨꯔꯨꯞꯅꯣꯗ ꯇꯥꯗ, ꯊꯛꯇꯤ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯗꯨꯀꯥꯟꯗ ꯆꯠꯄ ꯃꯇꯝꯗ ꯂꯣꯌꯥꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯨꯔꯨꯞ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯦ, ꯑꯩꯗꯤ ꯆꯨꯔꯨꯞꯁꯨ ꯊꯛꯇꯅ ꯃꯗꯨꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ꯫ ꯑꯗꯨꯅꯤ ꯈꯔ ꯋꯥꯔꯛꯎꯀꯣ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯄꯥꯈꯪ ꯐꯥꯔꯛꯂꯀꯥꯟꯗꯗꯤ ꯂꯥꯏꯆꯨꯔꯅꯤ꯫ ꯈꯪꯗ꯭ꯔꯤꯗ ꯇꯥꯗ, ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯃꯥꯒ ꯑꯩꯅꯁꯨ ꯐꯅ ꯉꯥꯡꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯃꯇꯝꯗꯨꯗ ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕꯅ ꯇꯥꯆꯧ, ꯍꯅꯨꯕ ꯀꯣꯛꯇꯥꯡꯁꯦ ꯂꯩꯔꯝꯃꯤꯅꯤ꯫ ꯀꯃꯥꯏ ꯆꯠꯁꯦ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤ ꯁꯤꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ꯫ ꯑꯁ, ꯅꯌꯥꯝꯕ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩ ꯇꯧꯒꯦ꯫ ꯉꯁꯤꯗꯤꯅꯦ, ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯩ ꯉꯥꯡꯒꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯍꯜꯂꯛꯄꯗꯨ ꯎꯔꯒ ꯃꯄꯥ ꯊꯣꯏꯕꯅ ꯍꯩ, ꯅꯣꯏ ꯑꯅꯤꯁꯤꯗ ꯂꯥꯎ꯫ ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯥꯕꯨꯡ, ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯑꯅꯤ ꯀꯗꯥꯏ ꯆꯠꯂꯨꯕ? ꯄꯥꯕꯨꯡ, ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯗꯨꯀꯥꯟꯗꯒꯤ ꯆꯨꯔꯨꯞ ꯂꯩꯈꯤꯕꯗꯣ ꯀꯅꯥꯒꯤ ꯆꯨꯔꯨꯞꯅꯣ? ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯄꯥꯕꯨꯡ, ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯤ꯫ ꯃꯥꯅ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯂꯩꯕꯤꯕꯅꯤ꯫ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ, ꯅꯣꯏꯒꯤ ꯅꯄꯨ ꯌꯥꯏꯃꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯑꯩꯅ ꯄꯥꯕꯨꯡꯗ ꯍꯥꯏꯗ꯭ꯔꯣ, ꯑꯁꯤꯒꯤ ꯍꯅꯨꯕꯁꯦ ꯊꯥꯖꯒꯅꯨ, ꯃꯆꯤꯟ ꯊꯤꯕꯅꯤ ꯍꯥꯏꯅ? ꯑꯦ, ꯑꯩꯉꯣꯟꯗꯕꯨ ꯃꯆꯤꯟ ꯊꯤꯌꯦ ꯀꯥꯏꯅ? ꯅꯪꯕꯨ ꯉꯁꯥꯏ ꯆꯨꯔꯨꯞ ꯂꯩꯕꯗꯨꯗꯤ? ꯑꯗꯣ ꯑꯩꯒꯤ ꯅꯠꯇꯦ ꯃꯤꯒꯤꯅꯦ ꯍꯥꯏꯕꯗꯨꯗꯤ? ꯀꯩꯒꯤꯅꯣ ꯏꯄꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯁꯦ? ꯏꯄꯨꯕꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯌꯦꯡꯁꯤꯟꯅꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯦꯜꯒ ꯄꯤꯕ꯭ꯔꯣ? ꯏꯍꯦ, ꯊꯣꯏꯕ, ꯑꯩ ꯆꯠꯂꯦ꯫ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯅꯤꯁꯤꯗꯤ ꯋꯥꯔꯛꯄ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯃ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯌꯥꯅ ꯄꯥꯕꯨꯡ, ꯅꯆꯥꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ, ꯅꯃꯤꯠꯅ ꯎꯗ꯭ꯔꯕꯗꯤ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯗꯨꯅ꯫ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯅꯈꯣꯏ ꯆꯨꯔꯨꯞ ꯁꯣꯏꯗꯅ ꯊꯛꯂꯝꯒꯅꯤ꯫ ꯈꯪꯉꯤ, ꯅꯍꯥꯟ ꯅꯃꯥꯅ ꯅꯈꯣꯏꯒꯤ ꯐꯤꯔꯣꯜ ꯁꯨꯕ ꯃꯇꯝꯗꯁꯨ ꯆꯨꯔꯨꯞ ꯃꯇꯦꯛ ꯊꯦꯡꯅꯩ ꯍꯥꯏ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯃꯤꯃꯥꯡꯗ ꯆꯣꯞꯂꯗꯕꯅꯤ꯫ ꯋꯥꯠꯂꯤ ꯆꯣꯞꯄꯀꯗꯕ, ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯁꯥꯁꯤꯟꯅꯔꯒ ꯂꯣꯌꯥꯅ ꯄꯥꯕꯨꯡꯅ ꯊꯥꯖꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯏꯟꯅꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤ ꯃꯊꯪꯗꯗꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯍꯦꯛ ꯇꯥꯍꯜꯂꯕ ꯅꯈꯣꯏ ꯑꯅꯤ ꯁꯤꯔꯦ ꯈꯪꯉꯨ꯫ ꯑꯁ ꯇꯥꯆꯧ, ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯊꯪꯒ ꯇꯧꯔꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏ꯫ ꯆꯠꯂꯣꯗ, ꯃꯊꯪꯗ ꯇꯧꯗꯅꯕ ꯍꯥꯏꯕꯅꯤ, ꯀꯩꯗꯧꯕꯒꯤ ꯍꯥꯠꯀꯗꯣꯏꯕ? ꯐꯨꯕ ꯐꯥꯎꯕ ꯉꯝꯗꯗꯅ ꯃꯥꯅ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣই ꯑꯅꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯝ ꯍꯦꯜꯂꯛꯏꯁꯦ ꯅꯣꯡꯃꯗ ꯐꯨꯕ ꯐꯥꯎꯕ ꯐꯨꯗꯦ꯫ ꯐꯨꯗꯦ, ꯆꯩꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯅꯤ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯨꯡꯐꯨ ꯐꯨꯔꯣꯏ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ꯫ ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯛꯄꯗꯣ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗꯁꯨ ꯅꯤꯁꯥ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯊꯛꯄ ꯈꯛ ꯅꯠꯇꯅ ꯖꯨꯋꯥꯔꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯃꯃꯥ ꯊꯥꯕꯂꯩꯗ ꯏꯃꯥ, ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ꯫ ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ꯫ ꯑꯁ ꯏꯃꯥ, ꯁꯠ ꯄꯤꯔꯛꯑꯣꯕ, ꯑꯩ ꯊꯦꯡꯉꯦ꯫ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯊꯦꯡꯉꯝꯃꯅꯤꯅꯦ, ꯉꯁꯤꯗꯤꯅꯦ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥ, ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯄꯨꯊꯣꯔꯛꯑꯣꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯏꯁ, ꯏꯆꯥꯗꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯃꯃꯥ ꯑꯩꯒꯁꯦ ꯎꯁꯤꯠꯇ꯭ꯔꯦꯅꯦ? ꯅꯠꯇꯦ, ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯔꯣ? ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯅ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯍꯜꯂꯛꯑꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯁꯨꯒꯗꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯍꯌꯦꯡꯁꯤꯅꯤ ꯉꯁꯤꯁꯤꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯕꯅꯤ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯂꯟꯊꯨꯝꯁꯤꯡꯁꯦ ꯑꯔꯦꯝꯕꯗ ꯀꯥꯏꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯍꯜꯂꯒꯦ ꯁꯤꯅꯤꯅꯦ?
Ibungo, kuiraroi. Matam khara leiragadi ne. Mingondagi ni duna chaba. As ima yare nganganu. Seldom da thuna piro. Hai, nang ama nayambasina phatrasu nangdi gyan taba yabani. Nakhoi animak chap manana amana hende amana wate. Kayadi yamle nakhoi anina jwar sanabada manghaliba selse. Nahanmuksu nakhoi nu mingondagi pukiba seldo singdanaba hotnabada. Mingonda lawban thop thamduna singbada ngai. Na pabungdi ne yamna saurabani. Pabungna saurabasu themnaba ima lerisidi. Pabungdi imana thembada loina yaradabani. Yarani. Noi pabungna aingondasu. Nakhoida arembada selpi haiduna ne chairabani yamna. Mathangdadi ne aingonda sel pahalaroi haibani. Hoine, hojik pabungna imada sel pahalingai sida seldo khara yamna pithoro. Thabalai machanupa anina giri takmanbadagi khangba ngamdraduna seldo pirami. Loyaga loyumbaga samamadagi sel namduna lauraba matungda jwar sanaba chatlami. Makoina chakraba matungda thoibisu thabak ama chatpagi yumda halaklami. Thoibana magi nupi thabalaida. Nachanupa singdi kataida mu chakre. Khangdi aingodagi sel lauraga makhoi animak chakrabani. Aina makoida sel pigano haiba natro. Makoido jwar sanaba chatpa mo oirangani. Khangdre. Ichanupa singse kari tauraga wakhal tagani haib. Piklingai nungsi haiduna phuhaudre. Ho aisu khangdre kari tauraga makhoi ani bu gyan tahangataba haiba. Makoina sumana sum jwar sanaduna sel manghalabadi. Nongma natraga nongmadi leiriba lantham singse loina mangladabani. Khangdreda. Aikoina warakpada su yadrabanina lai laklaga warakadabada ngaire. Hai. Nachanupa singasidi lai laklaga warakpa phauba yadabu mi natene. Farisi. Hena khanjilurano. Wakhalaina nananabani. Chak chananaba tawrasi. Nangna pamjaba pan thongbani. Thoiba harauna. As hauranida. Ho charasi. Aine firol singse amukta honglukigi. Ase haiduna thoiba imung changduna mafimarol honglami. Asumna matam khara haukirami. Thoiba Makhoigi imung adu henna awada pa leitaba imung oirambani hanadi adubo hojikti nongma nongmagi sum waraklami. Thabalaina machanupa singda loya loyumba noi anibu kadaida mu chakadawriban hadakti lau pengnaba mi neknaba se leitabadagi mi nektrabani aduna nakhoi ani chatuna laudo pengduro noi pabungsu chakhibani imadine isase inung nungaide. As ima lau pengbusu haitana kamaina lau pengduno mi ko neaga yabudubu. Hai mi neknanaba selado leiramlabadi nahana mi nekladabani leitabagini noi pabung chakribado noise nama napa nusibasu amata khangde napana wana thabak suba chatlaga noina nungai jwar sanaduna matam lenba ngami. As ima aikhoidi madugi wa changde adumaina ngangduna leibagi sarukpudi sel kita piro. Kadaidagi sel no sel ga amata leite. Horene cheng wana bathamba sel kharadu khakta ngaire. As hojik thiruradi ibunga thirurasu phangaroi. Imung sida sel tanba midi leitraga kamaina sel leigadoribano. Khara leirambadusu noina jwar sanaduna loina manghali. As aikhoida muktaina reine. Chumbu chumdro noina jwar sanabadagi manghaliba sel maduna dungsilabadi yum phajaba maphawa saba yabani. Taningdeda ima piro asasat. Kari angangsing noni he. Mina leite hairaga horen gi chengwana naba thambadu khak ngaire haibanida. Adu piro chengdudi horen mingondagi lawrusu yai. Thabalai machanupa singi ningaida khangba ngamdabana chengwana naba sel adu makhoida pirami. Ngasaina harauna ko pirakedi leite. Horen numidangdine chara hilaga tummani haibadi khangde. As kaidobagi chara henduino chengdudi horen mingondagi lawbra natraga dukandagi sotpra kainuma tawrusu yabadubu. Ibunga hanagi sotkibagi sel ado amata pidribani. Noi anina karam kanda wakhal tarakadoino khangdre. Tajau chalase mi hongnaramani. Asi haiduna machim manado jwar sanaba thoraklami. Loyumbana tajau churuk lekhisira. Nang leiro ai sangairamge.
Ine, churup macai ani kakta laugiba. Ibungo, churup lainanaba seldi laiye, adugane, chengwanbagi sotkiba seldi pigani khangdene. Ine, churup laibagi sidi aigi selna laibani. Chengi sotkiba sel adudi imana pirakani. Ase haramlaga loyumbana churup adu lauduna chatkirami. Loyumba chakraba matungda dukan phami nupiduna. Is, thabak machit amata phawa sudan. Makhoina aigi selna laibani kai. Yengnikhidri. Kari angangsing mama mapa ado. Phanabu nungaitene. Macha nupa phattaba ngakta pokpadagi. Pura lekha tarabani. Hanadi awan apa leitana. Nungaina leirambani. Haujikti loire. Asomdana thoiba waman khibana ngahak potharami. Mahakna matomta. Thoiba igi laibaksidi onthokna thikri. Ichanupa sina mateng kharadang pangbirabadi. Asum ichanupa poklaga wana leibagi sarupani. Ichanupa poklumdabana hena pharamgani. Thoiba ngahak potharaba matungda mayumda hankirami. Loyaga loyumbagadi makogi imunga si war janingai thakniyai phawba leitre haiba khangdaba makai fataba chinjak chaduna jwar sanaduna leirami. Thabalai magi nupa thoibada. Nupa, nasa nungaite hairaga kamaina laudamu kumgadabano. Aina kumdrabadi kanana kumgadabano. Kumurano. Mingodagi sel puraga mi suhalasi. Yaranida, aina ngamnanaba tapna honaraki. Mingodagi sel pubasu yamankri. As, chapirurano. Lawa mukumlabadi anabado henjalakani. Ai seldo kanadagi noma puraga kona singlabasu yai. Asi haiduna thapalaina namduna magi nupa thoibabu lauda kumhalamde. Asumna matam khara haukirami thoibana yam nungaitana. Haujupu kamaina tawgadabana. Lau ubada changkiba mingodagi pukiba selsing ado kadaidagi selna singgadabana. Hadakti ising ichawna maram oiraga phawsu amta lokpa yarara. As, ai matha yamna sari. Kari thabak suraga migi toliba selsing asi singadu. Aduga chananaba chengbu wangadra. Aisu khangdre. Thabak suba chase hairabasu mina amata neglakti. Hayengdagidine aikhoigi manakta umang ama leibado. Aduda uyanba hekta chatluraki. Madu tawdrabadi sel thokpam amata leitre. Leiriba nachanupa sing asisu kanadaba mirem ngakta. Aikhoyani chatlurasi. Madu yade nangdi phi saduna lei. Asumna upai leitraba thoiba makhoigi manakta leiba umang aduda chatuna uyalaga karbar tawduna imung punanaba wana honarami. Loyaga loyumbaga jwar sanabagi sel leitabadagi mayumda araiba pochei sing adu puduna yolami. Mama thabalaina sauna machanupa singda. Nakhoibu karamba mino. Namagi phanek phawba huralaga jwar sanaba ngambasibo. Noida sijakro. Noina maram oiduna imung ase chaba thakpa watpa haibado oihalabani. As, ima. Kaidawbagi imagi phanek adu huralaga yondono. Aikhoi imagi phanek hurande. Nakhoina hurandrabadi phanek ado leiramgani. Noina huranbagi natro phanek ado leiramdribase. Imana thamba onaramgani phajanamta thibi. Ho thirabane leiramdre. Noina ngasai chekhawda haplaga pubado oiramgani. Loyumba aidi pude hairaga imungda changkhirami. Loyasu imungda prapap changkhirami. Asamna thoiba umangda nungti uyanba chatpada nongmadi mana u chawba mayange tawba matamda umangi lairembidu taibangmi onduna. Karigino nangna nungti ujaw singa se yalibadi. Nangna nungti u singa se yalabadi sa uchek singa se kadaida pothagani. Aduna nang hayingdagidi umang asida laklaga ujaw sing se yanba yara. Hek yalaba nangbo aina chairak pigani. Nupi macha nangbo kanano. Aise umang asigi lairembini. Umang asigi lairembini haiba. Aibo ngakpiyo. Ai upai lemandabadagi using ase yanmani. Ase haiduna thoiba magi awaba wari pumba lairembiduda lirami. Thoibagi wari du taraba matungda lairembi aduna. Aina soidana nachanupa anido wakhal honghanduna gyan tahangani. Nangna nushibiduna ichanupa anido wakhal amuktadi tahanbi. Karigumba makoy anina wakhal taraklabadi. Ay mafam asida ujaw sing ase amuk hana yalar. Pari, ngasimag ay nangi nateng panglagi. Ay bu, nangi namanabagi
ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯣ. ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯀꯔꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯣ? ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯗ ꯄꯨꯑꯣ, ꯑꯩ ꯇꯧꯒꯦ. ꯍꯣꯏ, ꯑꯗꯨ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯅꯤ? ꯁꯤꯖ ꯀꯧꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯇꯣꯞꯄ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯤꯅ ꯌꯦꯡꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯅꯕꯤ ꯁꯛꯇꯝ ꯑꯣꯜꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ. ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯤ. ꯃꯄꯥ ꯊꯣꯏꯕꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯗ ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯊꯥꯕꯂꯩꯅ, ꯅꯨꯄꯥ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯒꯤ ꯃꯆꯥꯅꯤ, ꯃꯃꯤꯡꯅ ꯁꯤꯖ ꯀꯧꯕꯅꯤ. ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯗ ꯂꯩꯅꯅꯕ ꯂꯥꯛꯄꯅꯤ. ꯀꯔꯝꯕ ꯅꯇꯥꯎꯅꯣꯅꯦ? ꯅꯪꯅ ꯈꯪꯂꯔꯣꯏ, ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯅꯤ. ꯊꯥꯕꯂꯩꯁꯨ ꯑꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ. ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯂꯣꯌꯥꯅ ꯃꯅꯥꯎꯅꯨꯄꯥ ꯂꯣꯌꯨꯝꯕꯗ, ꯀꯔꯤ ꯈꯨꯐꯖꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯃꯥꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ? ꯇꯥꯆꯧ, ꯃꯥꯅꯕꯨ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯦꯜꯂꯝꯒꯅꯤꯕꯣ. ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ. ꯑꯁ ꯇꯥꯆꯧ, ꯌꯥꯗꯦꯗ, ꯑꯩꯅ ꯑꯉꯥꯡꯅꯤ. ꯑꯩꯒꯤ ꯑꯣꯏꯔꯒꯦ, ꯑꯩꯒꯤꯅꯤ. ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯑꯍꯜ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ. ꯌꯥꯗꯦ, ꯑꯩꯒꯤꯅꯤ. ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯃꯅ ꯑꯃꯒꯤꯅꯤ, ꯑꯃꯅ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯝ ꯍꯧꯈꯤꯔꯝꯃꯤ. ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯁꯤꯖꯕꯨ ꯎꯅꯤꯡꯕꯅ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ. ꯉꯁꯤ ꯈꯛꯇ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯉꯟꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯊꯥꯕꯂꯩꯅ ꯉꯛꯅ, ꯅꯈꯣꯏꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯉꯟꯅ ꯍꯧꯒꯠꯂꯛꯂꯕꯗꯤ? ꯏꯃꯥ, ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄꯁꯦ ꯏꯁꯥ ꯐꯩ ꯍꯥꯏꯅꯩ, ꯑꯗꯨꯅ ꯉꯟꯅ ꯍꯧꯒꯠꯄꯅꯤ. ꯑꯣ, ꯏꯆꯥꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄꯁꯤ ꯏꯁꯥ ꯐꯩ ꯍꯥꯏꯕꯁꯤ ꯉꯁꯤ ꯈꯛꯇ ꯈꯪꯂꯤꯕ꯭ꯔꯣ? ꯑꯁ, ꯏꯃꯥꯁꯤꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯁꯨ ꯉꯥꯡꯉꯤ, ꯊꯦꯡꯅ ꯍꯧꯒꯠꯂꯁꯨ ꯑꯗꯨꯝ ꯉꯥꯡꯉꯤ. ꯉꯥꯡꯕ ꯅꯠꯇꯦꯅꯦꯍꯦ, ꯉꯁꯤ ꯈꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯉꯟꯅ ꯍꯧꯒꯠꯄꯁꯤꯗ ꯍꯥꯏꯕꯅꯤ. ꯃꯇꯝꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯁꯤꯖꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯦꯡꯗꯣꯛꯂꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯁꯤꯖꯅ ꯊꯥꯕꯂꯩꯗ, ꯏꯃꯥ, ꯆꯥꯛ ꯉꯁꯤ ꯑꯌꯨꯛꯀꯤ ꯊꯣꯡꯅꯅꯕ ꯆꯦꯡ ꯂꯩꯕ꯭ꯔꯣ? ꯂꯩꯔꯝꯒꯅꯤ ꯏꯕꯦꯝꯃ, ꯆꯥꯛꯇꯨꯗꯤ ꯏꯃꯥꯅ ꯊꯣꯡꯂꯒꯦ. ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠꯄꯗꯣ ꯑꯗꯨꯇꯃꯛ ꯂꯣꯏꯁꯤꯜꯂꯣ. ꯌꯥꯅꯤ ꯏꯃꯥ, ꯆꯥꯛꯇꯨꯁꯨ ꯑꯩ ꯊꯣꯡꯒꯦ. ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ, ꯅꯁꯥꯁꯨ ꯉꯝꯗꯅ ꯎꯏ. ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯊꯣꯡꯒꯦ ꯍꯥꯏꯔꯕꯅꯤꯅ ꯊꯣꯡꯉꯣ ꯊꯣꯡꯉꯣ. ꯑꯁꯨꯝꯅ ꯁꯤꯖ ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯁꯦꯡꯗꯣꯛꯄ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ. ꯂꯣꯌꯥ, ꯂꯣꯌꯨꯝꯕꯗꯤ ꯁꯤꯖꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯣꯏꯕꯗꯤ ꯍꯥꯟꯅꯒꯨꯝꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯎꯃꯪ ꯑꯗꯨꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯔꯝꯃꯤ. ꯁꯤꯖꯅ ꯊꯥꯕꯂꯩꯗ, ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯤ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯍꯣꯏ, ꯆꯥꯔꯁꯤ. ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒꯁꯨ ꯁꯤꯖꯅ ꯆꯥꯛ ꯂꯣꯏꯔꯦ ꯇꯥꯕꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯆꯪꯂꯛꯂꯝꯃꯤ. ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯈꯥꯛꯂꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯈꯥꯛꯄꯤꯈ꯭ꯔꯦ. ꯑꯗꯣ ꯏꯃꯥ, ꯑꯁꯣꯟꯕ ꯄꯥꯕꯨꯡꯅ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯅ ꯃꯄꯥꯡꯒꯜ ꯏꯀꯟ ꯀꯟꯕ ꯃꯈꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯣꯏꯒꯤꯁꯦ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯕꯒ ꯂꯩꯕ꯭ꯔꯣ? ꯁꯤꯖꯒꯤ ꯋꯥꯍꯩꯗ ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯕꯂꯩꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨ ꯏꯀꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯁꯅꯨ ꯍꯥꯏꯗꯨꯅ, ꯏꯕꯦꯝꯃ, ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯅꯠꯇꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯇꯤꯅꯦ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅꯕ. ꯊꯥꯕꯂꯩ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯂꯣꯌꯥꯅ, ꯑꯁ ꯌꯥꯔꯦꯕ ꯏꯃꯥ, ꯆꯥꯛꯁꯤ ꯅꯤꯡꯊꯤꯅꯕꯗ ꯆꯥꯈꯤꯁꯤ. ꯊꯥꯕꯂꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯌꯥꯅ ꯂꯣꯌꯨꯝꯕꯒ ꯆꯥꯛ ꯆꯥꯕ ꯇꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯄꯣꯊꯥꯔꯝꯃꯤ. ꯂꯣꯌꯥꯅ ꯃꯅꯥꯎꯅꯨꯄꯥꯗ, ꯅꯥꯎ, ꯑꯩꯗꯤ ꯉꯁꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯂꯔꯣꯏ. ꯑꯦ, ꯀꯩꯒꯤ? ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯅꯇꯩꯃ ꯐꯖꯕꯤꯁꯤ ꯌꯦꯡꯗꯨꯅ ꯂꯩꯒꯦ. ꯏꯁꯤꯁ, ꯅꯇꯩꯃ ꯒꯥꯏꯅ, ꯇꯥꯆꯧ, ꯅꯅꯥꯎ ꯅꯨꯄꯤꯕꯨ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ. ꯌꯥꯔꯣꯏꯀꯣ, ꯃꯥꯗꯤ ꯑꯩꯒꯤꯅꯤ. ꯍꯣꯏꯗ, ꯀꯅꯥꯅ ꯐꯪꯒꯦ ꯌꯦꯡꯉꯁꯤ. ꯀꯩꯗꯧꯔꯒꯦ, ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯇ꯭ꯔꯗꯤ? ꯑꯁ, ꯏꯃꯥꯁꯤꯗꯤ ꯃꯤ ꯂꯩꯁꯥꯕꯤꯁꯤꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯤ. ꯏꯀꯥꯏꯕꯅ. ꯅꯣꯏꯕꯨ ꯏꯀꯥꯏꯕꯒꯁꯨ ꯈꯪꯂꯝꯂꯤꯕ ꯑꯣꯏꯔꯦ. ꯅꯍꯥꯟ ꯃꯈꯩ ꯑꯩꯗꯤ ꯅꯣꯏꯁꯤ ꯏꯀꯥꯏꯕ ꯈꯪꯗꯦꯅ ꯈꯜꯂꯨꯔꯒ. ꯑꯁ, ꯌꯥꯔꯤ ꯃꯇꯨ, ꯉꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯈꯤꯒꯦ. ꯑꯁꯦꯡꯕ ꯉꯥꯡꯂꯗꯤ ꯇꯥꯅꯤꯡꯗꯕꯅꯤ. ꯑꯩꯅꯦ ꯃꯤꯒꯤ ꯁꯦꯜ ꯄꯤꯕ ꯆꯠꯂꯨꯈꯤꯒꯦ. ꯅꯣꯏꯗꯤꯅꯦ ꯏꯃꯨꯡꯁꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯒ ꯑꯃꯨꯛ ꯄꯨꯔꯝꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯆꯠꯈꯤꯔꯝꯃꯤ. ꯃꯃꯥ ꯊꯥꯕꯂꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯌꯥꯅ, ꯏꯃꯥ ꯂꯩꯇꯕꯁꯦ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ.
ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯍꯧꯔꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯤꯖꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯤꯖ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯣꯌꯥꯅ, "ꯁꯤꯖ, ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯁꯤ." ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯕ, ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯕ, ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯨ ꯈꯪꯗꯕ ꯅꯉꯣꯟꯗ ꯑꯩꯅ ꯂꯩꯒꯗꯕ? ꯏꯕꯨꯡꯉꯣ, ꯑꯩꯒ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯃꯔꯝ ꯃꯣꯛꯀꯗꯕ, ꯒ꯭ꯌꯥꯟꯁꯨ ꯇꯥꯒꯗꯕ. ꯑꯩꯒꯤꯗꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯊꯤꯒꯦꯔꯥ ꯃꯁꯛ ꯐꯖꯒꯦꯔꯥ ꯀꯔꯤꯝꯇ ꯀꯥꯏꯗꯦ. ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ, ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯨꯄꯥꯗꯣ ꯑꯩ ꯄꯥꯝꯃꯤ. ꯅꯪꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ. ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯑꯩ ꯁꯦꯜ ꯇꯥꯟꯅꯅꯕ ꯍꯣꯠꯅꯒꯦ. ꯅꯪꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯨ." "ꯑꯁꯦꯡꯕꯒꯤ ꯅꯪꯕꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯇꯣꯛꯄ ꯉꯝꯃꯗ꯭ꯔꯅꯦ?" "ꯉꯝꯅꯤꯌꯦ." "ꯈꯪꯗꯦ, ꯑꯩꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯇꯥꯕ, ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯗꯨꯗ ꯂꯩꯒꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯁꯤꯖꯅ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯥ ꯑꯣꯏꯅ ꯅꯨꯄꯤꯁꯤꯅ ꯄꯥꯝꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯉꯁꯤꯗꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯏꯔꯦꯝꯕꯤ ꯁꯤꯖꯒꯤꯗꯃꯛꯇ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯍꯟꯗꯛ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯁꯤꯖꯗ, "ꯉꯁꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯅꯪꯒꯤ ꯅꯇꯦꯡꯅꯅꯤ. ꯂꯥꯏꯔꯦꯝꯕꯤ, ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯟꯅꯅꯕ ꯂꯩꯕꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ. ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯨ ꯁꯠ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒꯁꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯥꯛꯄꯗꯨ ꯎꯔꯒ ꯃꯄꯥ ꯊꯣꯏꯕꯅ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ?" "ꯑꯍꯣꯏ ꯄꯥꯕꯨꯡ, ꯍꯜꯂꯛꯑꯦ. ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯧꯗꯣ ꯌꯥꯝ ꯐꯩ, ꯐꯧꯁꯨ ꯌꯥꯝꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤꯅꯤ." "ꯄꯥꯕꯨꯡ, ꯁꯤꯖꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ?" "ꯃꯥꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ." "ꯄꯥꯕꯨꯡ, ꯃꯥ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯥ?" "ꯍꯜꯂꯛꯑꯔꯣꯏ." "ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ? ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯄꯥꯕꯨꯡꯅ ꯆꯠꯂꯒ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯅꯕꯤꯌꯨ. ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯌꯨꯝ ꯀꯗꯥꯏꯗꯅꯣ? ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯌꯨ, ꯑꯩ ꯆꯠꯀꯦ." ꯊꯣꯏꯕ ꯍꯥꯏꯖꯤꯟꯅꯔꯒ, "ꯏꯕꯨꯡꯉꯣ, ꯃꯥꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅ ꯂꯥꯞꯄꯤ. ꯑꯗꯨꯅ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯧꯔꯨꯁꯤ." ꯂꯣꯌꯥꯁꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯊꯥꯖꯗꯨꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯁꯤꯖꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯏꯔꯦꯝꯕꯤꯗꯨ ꯂꯩꯇꯕ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩꯅ ꯃꯥꯒꯤ ꯅꯨꯄꯥꯗ, "ꯅꯨꯄꯥ, ꯁꯤꯖꯗ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯅꯅꯕ ꯅꯇꯥꯎꯗꯨꯗ ꯄꯥꯎ ꯄꯤꯕꯤꯌꯨ. ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯃꯈꯣꯏꯅ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯔꯛꯇꯕ ꯐꯅ ꯀꯨꯏꯔꯦ. ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ. ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ." "ꯅꯨꯄꯤ, ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯋꯥꯐꯝ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ "ꯀꯔꯤ? ꯃꯥꯕꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕ? ꯑꯗꯨꯕꯨ ꯅꯨꯄꯥ, ꯀꯔꯤꯒꯤ ꯇꯧꯔꯨꯔꯤꯕꯅꯣ? ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ." "ꯅꯨꯄꯤ, ꯄꯥꯈꯠꯀꯅꯨ. ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯅꯆꯥꯅꯨꯄꯥꯁꯤꯡꯗ ꯍꯥꯏꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯣꯠꯅꯈꯤ." ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒꯅꯁꯨ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ, "ꯇꯥꯆꯧ, ꯇꯥꯔꯕ꯭ꯔꯥ? ꯁꯤꯖꯗ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯦ." "ꯇꯥꯏ. ꯑꯁ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯉꯥꯎꯗꯨꯅ ꯆꯠꯂꯝꯒꯗꯕ ꯈꯤꯇꯪ ꯉꯥꯏꯗ." ꯃꯇꯝꯗꯨꯗ ꯃꯄꯥ ꯊꯣꯏꯕꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯨꯝꯂꯕ꯭ꯔꯣ?" "ꯇꯨꯝꯗ꯭ꯔꯤ ꯄꯥꯕꯨꯡ." ꯊꯣꯏꯕꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯅ, "ꯏꯄꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤ ꯏꯆꯝ ꯆꯝꯖꯕ ꯊꯃꯣꯏ ꯑꯗꯣ ꯊꯨꯒꯥꯏꯕꯤꯔꯦ. ꯃꯁꯤꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒ ꯋꯥꯐꯝ ꯄꯨꯝꯕ ꯈꯪꯂꯕꯅꯤꯅ ꯂꯣꯌꯥꯅ, "ꯄꯥꯕꯨꯡ, ꯋꯥꯐꯝ ꯄꯨꯝꯕ ꯉꯁꯥꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯇꯥꯖꯔꯦ. ꯃꯁꯤꯗ ꯄꯥꯕꯨꯡ ꯂꯥꯟꯗꯦ. ꯄꯨꯝꯅꯃꯛ ꯅꯆꯥ ꯑꯩꯈꯣꯏꯅ ꯉꯥꯎꯁꯤꯟꯅꯕꯗꯒꯤ ꯊꯣꯛꯄꯅꯤ. ꯃꯁꯤꯗ ꯂꯥꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯅꯤ." ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯣꯌꯨꯝꯕꯅ, "ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯈꯪꯂꯕꯅꯤꯅ
ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ꯫ ꯑꯁꯦꯡꯕꯅꯤ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯊꯝꯃꯗꯕꯅꯤ꯫ ꯊꯣꯏꯕꯗꯤ ꯃꯥꯅ ꯈꯜꯂꯝꯂꯤꯕꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯇꯧꯊꯣꯔꯛꯄ ꯑꯗꯨꯒ ꯑꯣꯟꯅꯔꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯕꯨ ꯃꯊꯃꯣꯏꯗ ꯆꯦꯠꯅ ꯈꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯝꯕ ꯂꯣꯌꯥꯒ ꯂꯣꯌꯨꯝꯕꯒ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯕꯗꯒꯤ ꯋꯥꯔꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯤꯡꯂꯝꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫